Langthabalda Maroiba Pausing Pizari, Citizenship Amendment Bill na lamdam asida soktanaba hotnagani, Center na hairaga ekhoina hekta yagadaba natte haina, Chief Minister N.Biren phongdokhre. Langthabalda leiriba Maharaj Gambhir Singhagi khubam asi museum amagi maongda thamnaba hotnaragani haina, Chief Minister N.Biren thajaba pikhre. Chamaga marphu manga suba National Reconsolidation Day gi thouram paksanna pangthoknakre. Citizenship Amendment Bill gi matangda lenga ki phirep lauthokadabani haina UPF ki Minister President W.second taksinkhre. Amadi Citizenship Amendment Bill gi mayokta paksanna wakat mifam sathakre. Kurumzari Times of Manipur gi nungthil gi pau mideng tabiri basing bu BIDYAPATI meng labamna taram okchari hauzik pau sandokna pizari Citizenship Amendment Bill na state asida karimata soktanaba sarkar asina hotnagani center na hekta hairaga ekhoina hekta yagadaba natte haina Chief Minister N.Biren phongdokhre wafam asing asi Maharaj Gambhir Singhagi sahi samaga marfu manga suba laikhidabgi palan thouramga mari leinana wangang bada phongdokhibani Chief Minister N.Biren makha taraduna parliamenta Citizenship Amendment Bill lising tara taruk pass tawkhibadagi oirakliba laibaki phibam asigi matangda sarkar asina ngarang dagi leptana kupna khanaduna lakli ngasi su khanari sarkar paizariba aikhoisu lamdam sigi miyoini lamdam sigi ini isabu ngakpa haibasi aikhoigi ithauni state asigi oiba firep miyamgi oiba firepta sarkar asina chatkani miyamgi thajaba manghalloi assembly desu the Manipur Protection Bill pass tawbana Tauduna laikhrabani bill asi Bharat Sarkar gi ayaba launaba hotnaragani tha asigi tarani thoida pangthokadoriba BJP gi National Conference ta state asigi minister MLA kaya su saruk yagani center gi minister singh dasu athubada bill asi ayaba PBU haina taksilagani sahi kya gi mamangdagi state asida asoibe kaya leramlaba asidagi kharada oiraba su sumthoknanaba hotnari Manipur gi miyamna hauzik nungnangliba asi pukning phathabiu sarkar asina miyam gi apamagi mayokta kaidongnuda thabak tawroi haina phongdokhi lakhra pot amani mi khar sum khanar meeting to mathang taw ngasi su ngasai dagi meeting taw bada matam je theme phone la pa de alamana haina ba me thamoi de semu yaram ne to madu da lakhi bani madu waro bi wa ya de alamana aduna ikhoi sigi matang da ina mayam da assurance ma pining e Manipur gi praja miyam da ikhoi ngasi sarkar paijari ba se lamdam sigi masani lamdam sigi ini lamdam sigi ibu saksu leisari ba ikhoi ngak pai ba khoi gi thau Bharat federal structure center gi oiba mogi lauri ba potuna hekta khading makta adu taw har kanda ikhoi na supunya ya gudam nathi khoi gi state gi oiba ikhoi gi firep ikhoi gi assembly gi oiba ikhoi gi praja sing oiba firep tu da sigi sarkar se chatkani hai ba simai me assurance bi se Art and Culture Department gi State Archaeology Department na sinduna Maharaj Gambhir Singhagi samadhi da pangthokiba Maharaj Gambhir Singha laikhidabagi sahi samaga marfu manga subagi palan thouram aduda Chief Minister N.Biren Art and Culture Minister L. Kumar Kafin PD gi Minister K. Syam amadi Manipur gi ningthau laisemba sana jawsu saruk yaki laikhidraba Maharaj Gambhir Singhagi khubamda miyamna haikat laikat tamduna amadi gun salute piduna ikai khumnaba utkhi thouram aduga mari lainana Chief Minister na Maharaj Gambhir Singhagi Nakyat Nauna Thamba Maidingu Narsinga Amadi Sana Hirasandragi Mitam Maikum Hangdoki Thouram Aduda Wangangaduna Chief Minister N.Biren Langthabalda Laiba Maharaj Gambhir Singhagi khubam asi museum amagi maongda thamnaba hotnaragani itihas haibasi isinba yade semdokpa natraga haijin basu yade chahi taret khuntakhiba matamduda maraibak nungsibagi amadi Ning tamnabagi ihauda kankiba Maharaj Gambhir Singha Maidingu Narsinga amadi Sana Hirasandrabu ekhoina kauba yaroi samadhi asida hena masak thoknaba akoibada laiba walsing asida itihas ka mari leinaba sing thetnaba sarkar asina thabak paikhatpa horagani haina phongdokhi ekhoina angauri da tamkiba pakiba life ka thennakiba yum da sanga kanda awagi nupa singna akhoigi nupa sing ji halaga akhoigi nupi sing sigi yum da leisalaga Hai the but of the top of the man, and always Harga, you mean the Sangaga
ai pung asukta ahing dugi nungdang da sumaina sugum ba kholaw ma lor kani matam du da noisi dor kan da suri sina awasing ji chmai thin ga many things adu ko yamna guerrilla warfare modern guerrilla warfare ngasi haisi matam du gi hirasun da gum sina hogo ki ba I want to feel phauja ba dun ko I am to ina ngi ai maru eno za Joy Kumar ga oda bahadur ga e moi de defend tawi oda ina sima sumai tawgen khale su kumai tawge es koi hai ngam da bai wani ne sidi chap cha bani ne ga advice to bi akhang ai man aduna ni ngase koi na koi history kana ko makran no history ji sem da bi tawri kana ko manipur da leiba jati kharana myo kharana history ji sem da bi tawri history sem ba yaro history is the fact oh no ano bola ka da ma sem ge di khangre ari ba man da sakar history ji sem to ko yaro Nagagi sil now sing sometimes pain the vidagi. Akoi Manipur gi part ama oiram de do tok de da tok. Hai. Pain the vidagi hai bo igni. History na di ade. History na di adu ma British ki mayok ta thenga ki ba Manipur gi ningkha tam gi landu da. Sirai thangal, sirai naga. Jail manung de hang tor ga hakhi. Adagi Saukami naga, aduga gauho naga, Andaman Nicobar da Lloyd have the Yaurga, are in exile, the on exile the Shiki. Say, when I don't consult or the Hamaga, I get farm banning, but the Santa Baduna say whether unity, the integrity, the Aduga, I quit myself, you have a self respect among us. And how we were raising here, cook the Ningsan, but I never took time. Sahi Tariat Kuntakraba Matung, Awabu Maitiva Pituna, Iramdam Ning Tamambu, Hanzilla Kibada, Achoba Taudang, Lokiba, Lake Hidraba, Maiding with Jinglen, Nongjan Kombukit, Jamaga Madfumanga Suba, Lake Hidabing Sing Thourambu, National Reconciliation Day, haina, Ngasi paksanna phongdokhre, United People's Front UPF, Manipur Sinduna, Thouram Asi Konung Maongda Leba, Lamyanba, Sanglen the Pangthoki, Thouram Adu the President member Oikiba, Zalarong Union, Assam, Manipur, Nagaland, President Amuka Maina, Manipur Gining Toasing, Manipurgi, Apunbagi Saktam Bungak, Naba Tangta Kaktana, Yeknabagi Lanteng Nabada. Meray bakbu kalambani adugum laba athauba ipa ipu singbu chingtam naidana ningsing pham i ngasigi mirol na aigi mioi aigi migi haiba wakal thadoktuna Manipur bu machet taba yaroi haina lepminasi haiduna makhatana haiki si Gambhir Singh adigi maidingu gi aikoi Manipur gi ningthauron se thirakpa matamda mahakna Manipur gi oina thouram se angakpa thaba oina tawthoki madugi damakta ningsingba oina masa masu Manipur gi sing tam nai dinana aikhoi se tillaga mafam asida lengsila bani ani subada madugi matamda tawkhiba thabak to hauzik su leiriba naharun makhai se Manipur ki damakta sing tam aigi nangi haiba laitadana amata oina wakhalonda Manipur se kaibi yade Manipur se amata oigedabani Manipur se message kaibi yade haiba wakhalonda aikoi lepminarabani Thouram aduda UPF ki President W.second na ngarang Lok Sabha da pass to kiba Citizen Amendment Bill asi yaningde haibagi phirep North East ki tongan ba lengak pai ba singi phirep lauthoknakhre Manipur lengak kisu lengak asna phirep lauthokpham thoki hauzik oirakli ba phibam asda rajniti gi Khudingmak Rajniti Dal Khudingmak na Isagi Khudong Chaba Launabagi Mahutta Party ki Wafam Tongana Thamlaga Bill Aduna Pirakadoriba Saiteng Aduda Maongda Thamlaga Apunbagi Thaudang Lominaba Jummi Haiki Ni masi akoi center the BJP ki government oi haiba taragasu akoi na masi ki bill ase hoji lariba honorable chief minister na masi ki wakala si oji Meghalaya da amadi North East ki atop state ching the lori ba si phire ba si da akoi ki honorable CM na asi gumla ba mayam na yadi hari ba si gumla bill ase ma chu support kom thoi aduna ma ki oi ba chu chap chaba masi ayak yaroi haibe ki gumla ba phire ba do akoi ngasi ki sarkar chine koi lohon jane okay political party na political mileage long no ngana ji si matang ka haini
masih political mileage ki masih party the across line masih the BJP ki Congress ki CPI ki or natraga regional party sing ki oiba asikol nabal singa si tongana thamakan da ekhoina thamjaning badi apunban north east apunba India amagi asikol laba la katori ba maduna pirakadru ba se king singa to degi ekoi party ki tongan ba wakalon singa si thado minar kan koi punna thabak tobi haiba ki message ma chu ayak da mayam Manipur National Council, Assam Amadi United Liberty Educational Social and Cultural Organization na Sinduna Chahi Taret Khuntakpagi Thouram ngasi Hozai Gauranagar Playground Phongdokhre session ani thokna pangthokiba Thouram adugi ayuki sarukta contemporary issues in Manipur society with reference to Assam Highway Hiram the symposium ama pangthoki Sahitya Bhushan awardee L Surti Kumar na moderator oiduna pangthokiba symposium aduda resource person oikiba advocate N.Biren na Assam amadi awang nongpok state ta khundariba maitai singi chapchaba census khangdoktuna hiram kayada sothari haibadu punna khangdok minnabagi damak loinana awat apa sing mari lainaba singda taksinaba matam oire haiki Maduda khoi mi kiam leiriba bai population gi status nupi kya nipa kya sarkari job toba kiam jawriba adugai de koi gi student sing da lailai su tamba kiam drop out ki rate kya no birth rate kya no adugai health ki maruina nupi sing gi koi gi nutritional mai gi health ki kari problem lai ba asigu ma mayam sing che jam lik pani na khoi na di puthok bangam me aduga chap chabi all over Assam gi oina ai khoi adugum bas harbiam khak darkar ta brai khanjai asigum na ina hajaning badi akhoi gi leiriba tongan institute sing leiriba CSO sing leiriba akhoi comprehensive oi bas harbiam khak tawi darkar ta brai khalli maruina hojai natraga akhoi borak valley da leiriba brahmaputra valley borak valley sida maruina khwai jam tari se akhoi hojai natraga na silchar kasar Amaromda Manipur National Council ke General Secretary Khetrimim Singazitna Thouram ge nungi oiba warol kaya su phongdokhi awaba thodu kamani adu ba thodu ka du ngasi kone ningsing laga adu ngai khoi gi chilingjen manadaba ima mata na pukpichnaw simrakta pukchen khojen manakidaba dagi wa khiba mayam awaba anana khiba singatu amana ningsing laga khoi gi manadaba gi wakhalona du thadoga si khudingmak chilingjen manaba amasu amagi soibata amana ngakpiba si punamak amkhana ningsing duna asoba manipuri thajaba jati makak senggot minan bathudang lawmin ba aduni aduga amarom dana manipur amasung manipur mapanda leiba manipuri sing marakta hena nungsinaba matam matam da ekoi si horak pani haiba kauthokpa aduga amarom dana mapanda leiba manipuri sing si ima lebak manipur dagi hauki bangak tani haiba asi kauthokna bog mai koina maramta khoi wopangi maramaduna masi ekoi ima lebak manipur dagi horak pani haiba si ningsang ba amarom dana ima lebak manipur dagi hauki be singni haiba si sinau igi mari ngak tani haiba si ningsing minaraga matam gi awana khudong kiban nang matam da khoi mateng pangminaba nungai harau minaba loinana ekoi gi amat to begi sinau gi waklon si matam supada ekoi japanana ekoi uminaba phawminaba feeling du sagat minam galonana hajaba mapang kanba pithibida malemda masak naiba jati makak poina ekoi saktak namba hotnagani adu waklonda Citizenship Amendment Bill listing in the Taruk Parliament passed to Kibigi Mayokta, Ngasi Northeast India Development Party NEIDP Amadi Ideal Club na Sinduna, Ngasi Tera Bazar the Wakat Mipam Sathakre, NEIDP gi Luchingba Singh Thaupuba Singh Ideal Club ki member Singh Amadi Lamdam Adom ki Nupi Kayana Wakat Mipam Adu the Saruk Yaki Iramdam asi aduki matik ware haiba takpo oina wakat mifam gi maongda chapu ama mai tharaga thamki wakat mifam adugi matang de NEIDP gi Central Working Committee gi Vice President Y Bojendrona Bharat Sarkar gi warep asi NEIDP na akan maongda yaningde thawong asna apikpa phurup singda chauna akaiba pibani bill asigi mayokta NEIDP na lepkani hanadagi hauna lamdam sigi hingbagi punsida chauna singna duna leiringai bill asina achauba saitheng ama soidana pigani NEIDP na isagi saktam ngaknaba matam pumbada hotnagani haina haiki
मखल की मियोइसिंग मपान की अमुक चंगक्तुना अखोगी लेजरिबा इकोनॉमिक अमदी सोशल स्टेटस से करी अकाय पिरकदगे हाबसे अखो यामन नुंगनांगबो पोई मदुगी दमक्तने ngasi नॉर्थ ईस्ट इंडिया डेवलपमेंट पार्टी ना रीजनल की ओइबा यामना अचेतपा फिरेब अखोगी इंडिजिनस पीपल सिंग असिदा मागी चपचाबा फंगफंग तोपो चाकतुंग अमदी हक्स राइट एवरीथिंग मदु फंगमम तोपो सिंग अदुगी दमक्ता कन्न संगसलिबा खोंजंग असिगी मरक्ता अतोपा अहेनबा मितो मियांचा म्याममा थाजिलकनी हाबिगी फिरे लौरक्पा से मसिमक्ति अखोई तंगाई फदना कंडेम तौहम थोई हाइदना ngasi नॉर्थ ईस्ट इंडिया डेवलपमेंट पार्टी ना अदुगुम अचेतपा फिरे अमग लोइनना अखोई सिट इन प्रोटेस्ट से पांगथोकपनी मसिगी मरु ओइबदी अखोई इपाइपु सिंग अहलम सिंग थंबिरम ताकपिरम अखोई मयाम अमा लेख्रे लेरिबसिंगदुगी मनुंगदा ngasi अखोइना सफु मई थारिबा असि अखोइगी सनड्रेमबी इमा अखोई ख्वांग यौरे सनड्रेमबी इमा ngaksham यौरे हाइबदुगी अदुगुम खुदम चांगदम मदुने अखोइना उलिबसे अखोई खोंग कखरे खुद कखरे अखोई करम ngak kakpo अखोई ngaइखिगद्रा हाइबदुगी अदुगुम्बा वाखलौन अदुने अखोइना थमजरिबसे इमा आसे असुगी मतिक वारे हाइबदुने अखोइना मियामदा ngasi सफु मई थाबगी अखोइना करिगुम्बा खुदम अमका अखोइना मयामगी मफमदा थमजरिबसे Citizenship Amendment Bill listing in Tarataruk, Lok Sabha da pass taukiba yaning da phongdoktuna Democratic Student Alliance of Manipur da samna sinduna Sagolban Moiram le machinda wakat mifam sathakre wakat mifam aduda saruk yakiba da samgi Vice President Edison nangmai rakpamna Central Government na North East Miamgi kholaw nathairam laga ngammi haiduna Citizenship Amendment Bill Lok Sabha da pass taukiba asi North East Miamgi ihul khangdaba thawongni bill asi da samna kaidonungda yabangam loi makhata खोंजंग कया संगसिननबा सेमदुना लेरे हाइखी ngasi अखोई राज्य सभा दा टेबल तौगनेना अखोइना पानरिबा सिगुम्बा ngarang maksu lok sabha da pass तौख्रबा हारिबा citizenship amendment bill 2016 से मजे कोई देशांगी माइकै दगी मसे कोई याबंग अमोय देशाम नतना अखोई नॉर्थ ईस्ट लेरिबा तुआन बे इंडिजिनस कम्युनिटी सिंग असिना हारिबा बिल से याबंग अमोय मफम मतम अमे हेक्ता तंगाई फदबा जंक्शन मम थोकपा मखलि खोंजंग खुदिमक जंक्शन ननबगी अखोई सेम सारगा मतम चुपदा लेरे लोनना हारिबा बिल सिगी मतंगदा नॉर्थ ईस्ट लेरिबा तुआन स्टेट सिंगी चीफ मिनिस्टर सिंगी ओइबा गवर्नमेंट सिंगी ओइबा अपुनबा फिरे अमखक अखोई नॉर्थ ईस्ट की मियाम ना मसे अखोई उनिंगी खंगनिंगी मसिगी मतंगदा नॉर्थ ईस्ट लेरिबा तुआन पॉलिटिकल लीडर सिंगसिना करी फिरे अपुनबगी ओइना करी करम फिरे लौबगे हाबदो अखोई मियाम सिना खंगनिंगी हाय वफम सिमजो थमजरी मखाताबा पाउ पिजद्रिङैदा ब्रेक अमतंग लौजरी Dome TV na adongi dama New Year gi oina offer pizari ba offer si LED TV 32 inch ama leibada Tata Sky ama free da hapjari TV SC hoji market ki rate da 14,500 pi ba TV ni hariba TV SC supna tagi 12,999 da offer pizari khudong chaba ase lobiyu akakna ba matam ni tanjang ase manghan biganu Dome TV na leijari ba si adongi damaktani नरंग नुपादुबु मयामना यापोते लोबु चखरब नत्रो चखरिमा अदुइदि चा इंजांग दु लोइसनबा तौरोदना बेसनदुबु तोटप लोरबदि इंजांगिदि थावंगरगा लोरबने अदुइमा दुकानदगी बेसनदुगो मचंदुगा लेबिरुरगेरा होय होय इमा लौबिरुरगे बुंगो बेसोलमगा मसलमगा दपि ने कांगलिपागी स्पाइसेस इंडस्ट्री की प्रोडक्शन में लौबिरोन इरमदंगी पोसु ओइरे पोजान जु याउत्रे चांग सोक्त्रे अदुइने KSI ना होगी बसे ट्राई पांजी द पुथोइबा प्रोडक्शन यावरजन जिंजर पाउडर चिली पाउडर टर्मरिक पाउडर सिनामन पाउडर मिठी जीरा पाउडर अमदी हाइरिबो लोइनना सा मसल अमदी मचल लपौवा मयंग मानदबा पैकेजिंग सिस्टम सु ओरबा मणिपुर दा यानान बोइना स्पाइसेस इंडस्ट्री दा ISO 9001 2008 अमदी ISO 9001 2015 फंगबदा नतना ट्रेडमार्क सु रजिस्ट्रेशन तौरबा KSI की प्रोडक्ट तम सिजनबियु सिना ख्वाइदगी हेना फरेना बोनीना पिरे इमनी इमा KSI की प्रोडक्ट सिटी याम फबने ब्रेक के मतुंगदा पाउ मखाताना पिजरी अहानबगी ओइना लम हेक्टर यांखैरोमदा हार्बल अमदि एरोमेटिक मेडिसिनल प्लांट सिंग थानानबा मणिपुर सरकारना थौरांग तौरे हाइना हेल्थ एंड फैमिली वेलफेयर मिनिस्टर L जेंटेकुमारना phongdokhre ngarang all secretariat ta leiba minister gi office chamber da pangthokpa paugi mifam amada wafam asi phongdokhibani ayush ki director A Guneshwar Sharma su saruk yakhiba paugi mifam aduda minister जेंटेकुमारना makha taraduna ayush department ga CSIR North East Institute of Science and Technology ga ngarang MOU ama Assam gi jorata sign taunakre mahausadagi phangba hidak oina sizinaba yaba pambising marang kaina phangba masit ngakpigani phangbana masibu thaduna senthok lambi ama oinaba hotnaba yai
Again, Hypoganda. Manipur Tonga Jaga 50 hectares of land, but the provide to Butare. Pambi Tanava. Harville medicinal wrong, aromatic plano wrong, but under 50 hectares to the Queen Putobutare. I think Madu put over Matunda. Madu Mayam today the command on the training period the game, command on target the game, so Madu the case crop command on logo the Gabagi, Madaki basic training of the farmers, Madu Hochika Hariba, Mukalgi. Institute the whole profit will go to the farmers. At the higher farmers people hire through certain mechanism, through the Ayush department. But the farmers in the phongdokhre, but the income generate over, I think microeconomics boost up over, and ultimately Maduna state KMS national level, Maduki macroeconomics start over Makali Port of Never Honaban Harvest. It is our target and it is our ambition. Makata na Minister na haikibada National Ayush Mission ki makada Loktak Pata Laiba Praja Singh Ana Ayek Tholakbada Layeng Naba Darkar Oibasing Su na Yauba Floating Board Kidamag Release of Grant for Creation of Capital Access ki Senpam Crore Mari Kara Hen Bagi Senpam Kairakre Haiki. Hintu Maud Hingba, Nga Paragi Hibika Waiba, dear to the left, young one in Mokli Kambusing. Maduda. Loktaki leiriba ecology and the environment masida koina disruption dana masida floating boat achoba ma kon semjaraga koina loktak manung sida koina kon holaga yung manungi kangbu singja kon puthok piraga boat tumukta da koina ana layeng bi free treatment adegi free medicine adegi free drug PC and haibagi madugi potama kon project semjaba dilona Queen Halak the Bangtoki Makli Arogia Mela, the Lakpira Makalgi, Honorable Minister, in charge of Ayush, Manasu, Aquina, promised to be a Makil Poto, Masidi, Peshaw, and the release of Ray Hadana. I am the Maduma, I make declaration to Jage. The Maduma Galoina, Queen Kairao, the Quena, Sangagi and Kanbakana Sadim, Kil Peshawat Pakrado, Madushiana, Blub released of Bire. Trade Union na Laibak Sin Batung na ngarang dagisang silakiba numit ninigo ba strike po sagot lado na nga sisu Thoubal District ta laiba asa workers na Thoubal Bazar da Imphal More lambi paring tingbagi khongjang sangsin khre numit yung bapung tara ni thoiram tarak padagi pung amarom sangsin khiba khongjang adu lambi paring adu da chathok sasin tawriba miyam da chawna akai ba pikhi tungda khongjang sangsin liba sing police na tan khai khi hairi. All Manipur Progressive Farmers Association na Sinduna Association asigi kunithoi suba mapok kumon thouram ngasi Manipur Press Club ta phongdokhre pothok hena puthok lesi mipal tanglagum si haiba kholaw loina na phongdokhiba thouram aduda thouram mapugi oiba warol piradona association ki president L Dhana Luwangna lamdam asida matam gi tholokpa Ichaw amasung ikang laumi kaya da tatana saitheng piri awaba tarakpa matamda sarkar amasung mari lainaba loisang singna laumi singi khanduna matam sana thabak laukhatnaba matamda chinjakta mipal tangdaba iramdam ama oihenba ngamlagani haiki. Iramdam asigi laumi singna thawai yauna amadi pungning sangna hotnajaba asigumlaba lamdam sigi chinjakta mipan tangdanaba hotnaba asida state government amadi Low Shinga Mari Lainariba, Department Shingna Mateng Pangbiduna Amadi, Ashigurumba Iramdam Ashibu Sinsakta Amadi, Mipan Tangdaba Iramdam Ama, Uhenaba, Hotnabada, Asauba, Daita, Lapam Toi, Amashung, Lomi, Isinau Shingna, Awaba, Amadi, Ishing Ishau, Tolakba Matamda. Laumi Shingi Awaba Nangliba, Ikang Torako Matamda Low Shat Pangamdana, Awaba Saking Nangliba, Ashigumaba, Laumi Miamda, State Gamel Amadi, leiriba, Laumiga Mari Lainariba, Loshang Shingna, Department Shingna, Laumi Shingi Damakta Kanduna, Matam Sana Maru Piba Amadi, Apa Maru Makal, Bibi Duna, Amadi, Laumi Shingi, Sangataba, item Shing Pudamak, Matam Sana, Bibi Ragadi, Hena, Iramdam Ashi, Saba Takbada, Amadi Sinsakta, Mipan, Tangdaba, Iramdam, Ama Ohenaba, Hotnabada, Asauba, Daita, Lai Haina, All Manipur, Progressive Farmer Association Gi, Maikaidagi, Kungani Toy Shuba,
mapok numit asiga iroinena iramdam asigi leiriba ireisha punamakta khanganjabaga loinana maru aina state government amadi department na laumi singa mari leinaba departments na sigumlaba laumi singda asauba thauna hapiba haibaga loinana amuktang iramdam asibu sinsak tamipan tangdaba iramdam Manipur ama ohen Thouram aduda Veterinary and Animal Husbandry Director Dr. Hai Sauba amadi Manipur University Department of Economics ke Professor C.S. Ranjana athoiba mithunglen amasung athoiba wangangloi oina sarp yakhi. Arts and Culture Department na puthokpa listing ni taramapan gi wall calendar amadi table calendar ngarang Art and Culture Minister Alexander Kumar na phongdokhre Minister gi all secretary talaiba office chamber da pangthokhiba calendar form gi thoram aduda Art and Culture gi Commissioner Lakshmi Kumar Director A. Sibda Sharma amadi department gi official singsu sarp yakhi. Langthabalda leiba ICR NEH Region Imphal Center gi nifugumari suba mapok kumon thouram ngasi Institute asigi man conference hall da phongdokhre thouram adu the Horticulture and Soil Conservation gi Principal Secretary J.C. Ramthangana thouram gi Chief Guest ICR gi Joint Director Dr. I. Megasandra na thouram gi President amadi Retired Senior Scientist ICR AC Sarmana thouram gi Guest of Honor oina saruk yakhi Chief Guest ki oiba warol pireduna J.C. Ramthangana Research Complex asi ingsok lisingam ga samapan humdra mangada lingkhat krabatungda national gi thakta pukhalakna ba hotnarakpada institute asigi staff singna achawa thodang kaya lauri agri amadi horticulture gi lamdasu institute asina achauba mateng kaya ama piri pumnamaki lepa leitraba hotna zaman ngasidi ICR Imphal Center asusu India gi researcher institute singda lamba tawangam libani haiki. In fact, as we are all aware, Manipur is an agricultural, horticultural state where the vast majority of people are still dependent on agriculture and horticulture. And even the present government has acknowledged the need to boost all the agricultural and horticultural efforts which we have been implementing here in the state. In fact, under the Department of Horticulture and Soil Conservation, we have quite a few programs which we are implementing today under Manipur Organic Mission Agency. We are implementing what we call the MOBCDNER, Mission Organic in Value Chain Development in Northeastern region. Yoga Physics Institute and Studies Manipur gi kunipan lak suba mapok kumon thouram ga mari lainana Handak West Bengal da pangthokhiba kolumdu suba National Yoga Physics Championship listing ni tarani panda sanagi takman laurak laba amadi position laurak kraba sanaroi singda achamba khudol poching piduna ikai khumnabu utkre thauram aduda Yoga Physics Federation of India gi President Dr. L.W. Anantana yoga haiba masana asi art makhal amani masina miyoi bagi wakhal amadi hakchangbu phathabangam halli haiki Marabaduna yoga na pidaba sengbadi miyoi bagi puchida wakhal hakchang ani punanduna akoina ningba thungmang amna bhana bad pangte batam khuding mapu mating leina yama thuna pangdom gamanba aduga hakchang bu phajana asan amasung pranayama sanar kanda yamna phala kanda senga hakchang aduda tum leiba wakhal shakti duna miyoi bagi hakchang bu thaudiba kawai de bas kananduna miyoi bagi puning wakhan amasung hakchang mind body soul gi lambi adu amatu oina prukuna miyoi bada shanti piba ngamba adumba global warming da koina piriba prakriti ga ko ne mari haibasi kanganduna national ne mari kanganduna pitimda sasagalai basi ingan boy dadatna kuna miyoi bada piriba ni amaga Nakal Amaromda Championship aduda sanagi takaman laurakraba N.Biren aikhoigi paumida phongdokhre yogana miyoi bagi wakhal amadi haksang fana lehenba ngami maram aduna lamdam asida leiriba yoga sanaroi singna hena awang mathakta sanaba ngamhanana thorakpiu haina appeal tawki sigi nungaiba mayam tinaruboi nungaiba adagi haksangda nungaiba phawba adagi hojiki matamgi laina tina haitare
ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕ ꯑꯗꯒꯤ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯨꯝꯕ ꯁꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯦ ꯍꯥꯟꯅ ꯁꯨꯝ ꯁꯥꯟꯅꯔꯗꯤ ꯃꯁꯤ ꯄꯥꯛꯅ ꯆꯪꯉꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯅꯤꯡꯉꯦ ꯑꯗꯨꯅ ꯉꯁꯤ ꯃꯌꯥꯝ ꯁꯥꯟꯅꯃꯤꯟꯅꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯦꯛ ꯑꯃꯇꯪꯒ ꯂꯧꯖꯔꯤ Manipur da ihan hanba oina healthcare products singi fangfam diagnosed instruments healthcare system Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete range star surgical instruments hospital equipments OT lights and tables autoclaves rehabilitation aids hospital consumables healthcare products diagnostic reagents hearing aids blood glucometer digital BP monitor air mattress nebulizer na chingba singi oina New Year gi 20 to 25% discount pizari terms and conditions apply hena kupamarol gi dama contact tobirau 038520569092 amadi 7085776993 ekhoi gi email diagnoinst@gmail.com khudong chaba si manghan biganu diagnosed instruments healthcare system Matal gi sasenaba products singdagi cheksin biu Kanglaipak Spices Industry na puthokpa Majal gi atopa manaba manufacturing unit amata leizade KSI na puthokpa Majal gi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu Lalamung Makhong Takhela Mamlekai Rims Road Factory Thangwaiban Sinam Lekai haina thari basin taba atopa amata Majal gi asengba product natte sasinaba amasung malhanba singdagi checksin biu hena kupamarol khangnaba lengsin birau Majal Kanglaipak Spices Industry Lalamung Makhong Takhelamam Lekai Rims Road Factory Thangmiban Sinam Lekai near Lamfelampak natraga logon to biu www.majalspices.com or facebook/majalspices natraga email to birau info@majalspices.com Break ki matungna pau makhata na pizari thabak amasung mahai gi lamda general quota da chada taragi set quota piba bill pass tawkhibabu Prime Minister Narendra Modi na achauba khongthang amani haikre mahakna makhata raduna lairaba miyoi amadi jati kangluk ki khenaba thamdana khudong chaba phanghanba haibasi BJP lenga ki pandamni mahakna makhata na the Constitution 124th Amendment Bill lisingani taramapan pass tawkhibabu lamdam asigi itihas da achauba khongthang ama ohengadawri loinana bill asibu pass tawbada saruk yakhiba MP singbusu Prime Minister na thagatpa phongdokhi Ngarang Lok Sabha da pass tawkhiba 124th Amendment lisingani taramapan bill yauna atopa bill kaya ama pass tawkhiba adu yenglaga Rajya Sabha gi Ningtham mifam gi session ngasi January 8 phawba sangdokhre panbaya badi ngarang Lok Sabha da pass tawkhiba bill sing adu gi marakta Social Justice and Empowerment Minister Thawar Chand Gehlot na introduce tawkhiba bill Amabu yamlaba member chahumga taramapan majority vote pi khibaduna pass tawkhraba bill aduna general category da leiba sel thumda sotharaba mioi singbu thabak amasung mahai masing tambada chada tara kwata pibani wathok oiriba Citizenship Amendment Bill lisingani taramapan bill asigi matung ina Bangladesh Pakistan amade Afghanistan dagi lakpa mitop singbu citizenship Panghanbagi warol yauri masimakna bill asigi matangda ngasi amuk hana Rajya Sabha da khanagadawri Sinmisingna India pumbada chathariba numit ninigi strike saruk ama oina ngasi awang Iran kolam amasung kalameshari gi Iran kolam Thesur trail traffic thingbagi khongjang sangsinkhre khongjang loi chani ga yangkhai romna train mamangda kholaw lauduna lepki khongjang loi sing adu phajenduna train chenbagi thabak chathahan ki hairi ngasi phongki ba pause singda kari kari maro eba pau yauri bagi haibadu amaktang punna khangminasi Sangai Express Citizenship Amendment Bill M.Sugi Taret Police na Phakre Desam na numit ninigi matam thakre INC na boycott tawkhi tongan ma mityeng ni yengbadu utle Naharol gi thodam Opposition party singi protest marakta Citizenship Amendment Bill pass tawkre Tripura da police na nongmai kapada protester manga sokle M.Sugi mioi taret fajan kre Government College tarahumdoi gi principal gi result tha se da lauthok lagani Chairman MPCC
जर्नलिस्ट यावना तोंगान lamda thabak toriba singda Narengbam Jogendra Kumar Ningsing Mana Lanthoklagani Samarjit Huyen Lan Pau Neso na yaningdaba phongdoktuna ban tawringai gi chairakta Lok Sabha na Citizenship Amendment Bill 2013 pass tawkhre Assam gi Gholagata BJP gi office akaya toi thohankhre Manipur da su irang kangkhalakpa yana lairi hidak kanaba pami thanaba CSIR ga Ayush Directorate ka MOA khuyek pinakhre Laisram Ibol Mitaida Young Scientist Award pirakle Drug case ta fakiba ADC gi chairman oiramba Lukhosai Jau layengaba bill laukhraga mafam khangkhidre Sana Laibak Citizenship Amendment Bill Lok Sabha na pass tawkhre Desam amamba numit oihorani Neso amadi trade union gi ban namiyam da chaitheng pikhre General category gi lairaba sing da cha da tara reservation piba bill Lok Sabha na pass tawkhre Mayai ka drug kaya ga fakiba Lukhosai chenkre ECL Express General strike mai pak loisin khre thomi taret police na fakhre Lok Sabha da Citizenship Bill pass tawkhre Radheshyam na Wangoi High School sangakhre Numit nini gi general strike mai pak na chathari Manipuri itihas ta mai pak pa ahan bane Ireibak Awang Nongpok state singi yelhomi sine yaningdrabasu Lok Sabha da Citizenship Amendment Bill pass tawkhre Citizenship Amendment Bill gi mayokta neso na kaukhiba banna Awang Nongpok ta chauna akaiba pikhre nupi singna masabusu section jagadabane Aroibada maroiba pau amuk hana pizari Citizenship Amendment Bill na lamdam asida soktanaba hotnagani center na hairaga ekhoina hekta yagadaba natte haina Chief Minister N.Biren na phongdokhre Langthabalda leiriba Maharaj Gambhir singagi khubam asi museum amagi maongda thamnaba hotnaragani haina Chief Minister N.Biren na thajaba pikhre Chamaga marfu manga suba National Reconciliation Day gi thouram paksanna phongdokhre Citizenship Amendment Bill gi matangda lenga ki phirep laukthuk kadabani haina UPF ki President W.second na taksin khre amadi Citizenship Amendment Bill gi mayokta paksanna wakat mi phamsa thakre Hauzakidi Manipuri pau matang sa loisinjare ehen ba pau ga loinana numidang pung mapal dang phangbigani